ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯤꯗ ꯉꯥꯎꯕ ꯔꯥꯖꯀꯨꯃꯥꯔ ꯄꯨꯔꯦꯟ꯫ ꯃꯊꯥꯏ ꯊꯥꯏꯅ ꯅꯤꯡꯊꯧꯅ ꯈꯨꯠꯂꯤꯡꯗꯨꯅ ꯄꯥꯜꯂꯤꯉꯩ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟꯇꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕꯇꯅ ꯄꯤꯛ ꯊꯟꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯅ ꯑꯅꯝꯕ ꯑꯣꯏꯅ ꯈꯨꯟꯗꯥꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯟꯅ ꯁꯨꯕ ꯅꯣꯝꯕ ꯇꯧꯕꯅ ꯈꯨꯟꯗꯨꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯝꯗꯦ꯫ ꯈꯨꯟ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯕ ꯏꯅꯤꯡꯊꯧꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯟꯅ ꯈꯨꯟꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄ꯭ꯔꯖꯥꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯈꯨꯟ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯃꯨꯛ ꯃꯁꯛ ꯃꯇꯧ ꯍꯦꯟꯕ ꯄꯥꯈꯪ ꯑꯣꯏꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯍꯦꯟꯕ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯒ ꯌꯥꯝꯅ ꯆꯝꯅ ꯃꯤꯆꯝ ꯑꯃꯒꯨꯝ ꯍꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯕ ꯀꯅꯥ ꯑꯃꯅꯗꯤ ꯃꯥꯕꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯂꯣꯏ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯀꯅꯥ ꯑꯃꯅ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯇꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯎꯕ ꯂꯝꯆꯠꯇꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯕ ꯑꯁꯤꯅꯤ꯫ ꯌꯥꯝꯅ ꯉꯥꯎꯕ ꯀꯔꯟ ꯌꯥꯝꯅ ꯇꯥꯕ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅꯤ꯫ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯅꯨꯡꯁꯤ ꯏꯔꯥꯡ ꯍꯧꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯗ ꯃꯥꯅ ꯅꯨꯡꯁꯤꯔꯛꯄ ꯀꯣꯏꯔꯛꯄꯁꯤꯡꯗꯒꯤ ꯃꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯤ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯉꯥꯎꯕ ꯃꯔꯝꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯝꯃꯤ꯫ "ꯑꯍꯩ ꯑꯊꯧꯕ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯥ? ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎ." ꯑꯊꯧꯕꯁꯨ ꯅꯤꯡꯊꯧꯅ ꯀꯧꯔꯤꯗꯨ ꯇꯥꯔꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯝ ꯅꯣꯜꯂꯨꯛꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ." "ꯑꯍꯩ ꯑꯊꯧꯕ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯑꯩꯅ ꯀꯣꯅꯨꯡꯁꯤꯗꯒꯤ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯅ ꯁꯥꯡꯂꯛꯂꯤ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯌꯥꯝ ꯑꯃ ꯎꯔꯛꯇꯕꯁꯨ ꯀꯨꯏꯔꯦꯅꯦ ꯑꯊꯧꯕ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯅꯅꯥꯏꯗ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨꯗꯣ ꯏꯅꯤꯡꯊꯧ." "ꯏꯕꯥꯅꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯒꯣꯜ ꯑꯅꯤ ꯊꯧꯔꯥꯡ ꯇꯧ꯫ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯈꯨꯟ ꯊꯪꯅꯅ ꯂꯩꯕ ꯄꯥꯠ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯖꯥ ꯀꯌꯥ ꯂꯦꯝꯂꯩ ꯉꯥ ꯐꯥꯗꯨꯅ ꯆꯦꯅ ꯆꯣꯡꯅ ꯁꯥꯟꯅꯔꯝꯒꯅꯤ꯫ ꯃꯗꯨ ꯌꯦꯡꯂꯨꯁꯤꯅꯦ꯫ ꯆꯥꯎꯔꯕ ꯀꯣꯅꯨꯡꯁꯤꯗ ꯁꯨꯝ ꯂꯩꯁꯟꯕꯗꯨ ꯐꯠꯇꯦ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯧꯔꯥꯡ ꯇꯧꯖꯔꯨꯈꯤꯒꯦ." "ꯑꯍꯩ ꯑꯗꯨꯒ ꯑꯊꯧꯕ, ꯏꯕꯥꯅꯤꯃꯛ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯠꯀꯗꯕꯅꯤꯀꯣ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯅꯪꯅ ꯍꯣꯔꯦꯟ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯕ ꯌꯥꯗꯦꯀꯣ." "ꯅꯅꯥꯏ ꯀꯔꯤ ꯍꯥꯏꯅ ꯀꯧꯖꯧ ꯍꯥꯏꯕꯅꯣ ꯏꯅꯤꯡꯊꯧ?" "ꯏꯇꯥꯎ ꯄꯨꯔꯦꯟ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤ." ꯑꯊꯧꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯥꯒꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯡꯊꯣꯛꯆꯒꯦꯗꯣ." ꯑꯊꯧꯕꯁꯨ ꯃꯄꯥꯟꯂꯥꯡꯗ ꯑꯃꯨꯛ ꯊꯣꯛꯈꯤꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯩ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯊꯧꯕ ꯀꯣꯅꯨꯡꯗꯒꯤ ꯄꯨꯟꯅ ꯊꯣꯛꯂꯛꯂꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯗꯒꯤꯗꯤ ꯑꯅꯤꯗꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯗꯧꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯟ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯟ ꯄꯥꯠ ꯇꯨꯔꯦꯟꯇꯅ ꯄꯤꯛ ꯊꯟꯅ ꯀꯣꯏꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ "ꯀꯌꯥꯗ ꯏꯪꯅ ꯐꯖꯔꯤꯕ ꯈꯨꯟꯅꯣ! ꯏꯃꯤꯠꯁꯤꯅ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦꯗ." "ꯏꯅꯤꯡꯊꯧ, ꯍꯩ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ ꯅꯪ?" ꯑꯊꯧꯕ ꯃꯁꯥꯗꯨ ꯏꯊꯛ ꯊꯀꯠꯅ "ꯉꯥꯛꯄꯤꯒꯅꯤꯗꯣ ꯏꯅꯤꯡꯊꯧ." "ꯍꯥꯏꯔꯣ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯏꯇꯥꯎ ꯄꯨꯔꯦꯟ, ꯑꯥꯗ ꯅꯨꯖꯥ ꯑꯣꯏꯕꯤ ꯀꯌꯥ ꯑꯃ ꯂꯥꯡꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯦ." "ꯎꯔꯦ ꯑꯩꯁꯨ ꯑꯊꯧꯕ꯫ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯁꯤ ꯅꯨꯖꯥ ꯃꯈꯣꯏꯕꯨꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯀꯅꯥ ꯌꯥꯎꯕꯤ ꯌꯦꯡꯂꯨꯁꯤ." ꯇꯝꯕ ꯑꯣꯏꯕ ꯑꯅꯤꯁꯤ ꯅꯨꯖꯥ ꯃꯌꯥꯝ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨ
ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯍꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯃꯅ "ꯏꯇꯥ, ꯑꯥꯗ ꯅꯨꯄꯥ ꯑꯅꯤ ꯆꯪꯂꯛꯂꯤꯕꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯡ ꯆꯥꯎꯕ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯏꯃꯤꯠꯁꯦ ꯆꯣꯏꯊꯣꯛꯅꯤꯡꯗꯦ, ꯌꯦꯡꯗꯨꯅꯇ ꯂꯩꯅꯤꯡꯉꯦ꯫ ꯍꯣꯏꯅꯦꯍꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦ, ꯅꯤꯡꯊꯧ ꯃꯆꯥꯕꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯅꯨꯄꯥꯁꯤꯃꯨꯛ ꯐꯖꯕ ꯄꯥꯈꯪ ꯀꯅꯥꯁꯨ ꯂꯩꯇꯦ." ꯃꯇꯥꯡꯗꯨꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒ ꯑꯊꯧꯕꯒꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯈꯨꯟꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯁꯤꯡꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯆꯟꯁꯤꯡ, ꯅꯈꯣꯏꯕꯨ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯝꯂꯤꯕ꯭ꯔꯣ?" ꯅꯨꯖꯥ ꯑꯃꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟꯕ." ꯅꯨꯖꯥ ꯑꯃꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯔꯝꯃꯣ." "ꯄꯥꯡꯊꯣꯛꯁꯤꯉꯥꯏꯗꯅ ꯏꯆꯟꯁꯤꯡꯒꯤ ꯃꯇꯦꯡꯕꯣ." ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯌꯥꯝ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇ ꯅꯠꯇꯅ ꯈꯥꯛꯄ ꯂꯥꯎꯕ ꯀꯌా ꯇꯧꯔꯛꯇꯨꯅ ꯅꯣꯡꯁꯨ ꯍꯩꯊꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯠ ꯇꯨꯔꯦꯟꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯕ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒ ꯑꯊꯧꯕꯒꯁꯨ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯃꯥꯒꯤ ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯃꯈꯛꯇꯤ ꯑꯗꯨꯃꯛ ꯏꯟ ꯁꯣꯟꯗꯨꯅ ꯅꯣꯡꯂꯛꯇꯨꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗ ꯂꯩꯍꯧꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒ ꯑꯊꯧꯕꯒꯗꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯗꯨꯗ꯫ ꯅꯨꯖꯥꯗꯨꯒꯤ ꯃꯁꯛꯇꯤ ꯇꯝꯕ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯎꯒꯦ ꯐꯪꯂꯝꯗꯦ, ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯕꯅ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯅꯣꯡꯂꯛꯇꯨꯗ ꯃꯥꯒꯤ ꯁꯒꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ "ꯅꯨꯖꯥ ꯑꯣꯏꯕꯤ, ꯑꯀꯟꯕ ꯅꯣꯡꯂꯩ ꯃꯔꯛꯁꯤꯗ ꯉꯥ ꯐꯥꯗꯨꯅ ꯂꯩꯕꯗꯤ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗꯕ꯭ꯔꯥ?" ꯁꯅꯥꯊꯦꯝꯕꯤ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯏꯟꯗꯨꯅ ꯁꯣꯟꯀꯠꯇꯨꯅ ꯅꯣꯡꯂꯛꯇꯨꯗ ꯃꯥꯒꯤ ꯌꯥꯎꯔꯛꯂꯤꯕ ꯉꯥꯗꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯩ, ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯅ꯫ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯅꯨꯖꯥ ꯑꯣꯏꯕꯤ, ꯂꯦꯝꯂꯩ ꯉꯥ ꯀꯌꯥꯝ ꯐꯥꯔꯕꯒꯦ?" ꯍꯟꯗꯛꯃꯨꯛꯇꯤ ꯁꯅꯥꯊꯦꯝꯕꯤ ꯃꯃꯥꯏ ꯂꯤꯊꯣꯔꯛꯇꯨꯅ "ꯋꯥ ꯌꯥꯝꯅ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯈꯪꯅꯤꯡꯂꯕꯗꯤ ꯉꯥ ꯍꯥꯞꯂꯤꯕ ꯇꯨꯡꯒꯣꯜꯁꯤꯗ ꯀꯣꯛ ꯌꯦꯡꯕꯤꯕ ꯌꯥꯗꯕ꯭ꯔꯥ? ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯣꯏꯗꯨꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯕꯨ ꯂꯛꯅꯕꯤꯔꯤꯕ꯭ꯔꯥ, ꯀꯔꯦꯝꯅꯕꯤꯔꯤꯕ꯭ꯔꯥ?" "ꯅꯠꯇꯦ ꯅꯠꯇꯦ ꯅꯨꯖꯥ ꯑꯣꯏꯕꯤ, ꯋꯥꯈꯟꯗꯨ ꯁꯦꯔꯥꯟꯅꯅ ꯈꯟꯈꯤꯗꯧꯔꯤ, ꯑꯩꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯍꯪꯖꯕꯅꯤ." ꯁꯅꯥꯊꯦꯝꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯤ, ꯇꯨꯃꯤꯟ ꯂꯩꯈꯤꯗꯨꯅ ꯅꯣꯡꯂꯛꯇꯨꯗ ꯏꯆꯣꯠ ꯆꯣꯠꯅ ꯊꯥꯔꯤꯕ ꯏꯟ ꯍꯥꯡꯒꯦꯟꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯅꯨꯖꯥ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ?" "ꯄꯥꯈꯪ ꯑꯣꯏꯕ, ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ, ꯇꯝꯕ ꯑꯣꯏꯕ ꯅꯪꯅ ꯅꯨꯖꯥ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯒ ꯀꯩꯗꯧꯅꯒꯦ ꯍꯥꯏꯕꯅꯣ? ꯋꯥꯔꯧꯕꯤꯔꯣꯏ, ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯁꯛꯈꯪꯗꯕ ꯀꯅꯥ ꯑꯃꯗ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯇꯥꯛꯊꯣꯛꯆꯗꯦ." ꯁꯅꯥꯊꯦꯝꯕꯤ ꯃꯥꯒꯤ ꯏꯟꯗꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯍꯥꯅ ꯆꯦꯟꯈꯤꯔꯝꯃꯤ, ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯝꯂꯥꯡꯗꯨꯅ ꯖꯨꯝ ꯖꯨꯝ ꯇꯥꯅ꯫ ꯅꯨꯖꯥ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯥꯒꯤ ꯄꯥꯏꯕ ꯄꯨꯛꯅꯤꯡꯗ ꯈꯟꯖꯍꯧꯏ꯫ ꯉꯁꯤ ꯐꯥꯎꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯑꯩꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯀꯅꯥꯗ ꯑꯃꯨꯛ ꯀꯥꯏꯍꯧꯔꯨꯗ꯭ꯔꯕꯁꯨ ꯅꯨꯖꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯥꯡꯖꯧꯅꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯄꯥꯝꯈꯤꯕ, ꯉꯥꯎꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯅ ꯏꯔꯥꯡ ꯍꯧꯔꯨꯔꯕꯁꯨ ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯦꯟꯅ ꯏꯔꯥꯡ ꯍꯦꯟꯖꯤꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯍꯥꯏꯌꯨ ꯌꯥꯗꯕ ꯅꯨꯖꯥ ꯑꯁꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤ ꯏꯔꯥꯡ ꯍꯧꯔꯐꯥꯎ ꯃꯥꯒꯤ ꯃꯤꯆꯤꯁꯤꯅ ꯐꯥꯎ ꯑꯩꯉꯣꯟꯗ ꯌꯦꯡꯗꯦꯅꯦꯍꯦ꯫ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯖꯥ ꯑꯣꯏꯕ ꯖꯥꯠꯂꯅꯦ." ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯊꯧꯕꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ "ꯏꯅꯤꯡꯊꯧ, ꯀꯣꯅꯨꯡꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤ ꯌꯥꯝꯅ ꯀꯜꯂꯛꯂꯤ." "ꯍꯜꯂꯁꯤ, ꯈꯣꯡꯂꯩ ꯊꯨꯔꯣ." ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯑꯊꯧꯕ
ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯊꯦꯝꯕꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥ ꯁꯅꯥꯔꯩ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯕꯤ ꯂꯩꯃꯅ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯁꯩꯁꯥꯡ ꯑꯃꯅ ꯇꯧꯗꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯇꯥꯊꯤꯅ ꯐꯨꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯆꯤꯡꯂꯦꯝꯁꯨ ꯆꯩꯅꯥ ꯈꯣꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯊꯦꯝꯕꯤ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯁꯨꯃꯥꯡꯗꯨꯗ ꯂꯪꯊꯣꯛꯑꯝꯗꯨꯅ ꯃꯥꯡꯒꯣꯟꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥ, ꯀꯩꯒꯤ ꯆꯤꯡꯂꯦꯝꯕꯨ ꯐꯨꯔꯤꯕꯅꯣ? ꯌꯥꯏꯕꯤ ꯂꯩꯃ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯏꯆꯦꯝꯁꯤ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯥꯈ꯭ꯔꯒ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯊꯦꯡꯂ ꯐꯥꯎꯕ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯧꯗꯅꯕ ꯋꯥꯔꯛꯂꯝꯂꯤꯕꯅꯤ꯫ ꯌꯥꯏꯕꯤ ꯂꯩꯃ, ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯈꯪꯗꯧꯔꯤꯒꯦ? ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯏꯃꯥ, ꯏꯆꯦꯝꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ?" ꯌꯥꯏꯕꯤ ꯂꯩꯃꯗꯨ ꯃꯗꯨ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ "ꯌꯥꯏꯕꯤ ꯂꯩꯃ!" ꯃꯃꯥ ꯁꯅꯥꯔꯩ ꯁꯥꯎꯅ ꯃꯈꯨꯠꯇꯨꯅ ꯁꯅꯥꯊꯦꯝꯕꯤꯒꯤ ꯂꯨꯈꯝꯒꯤ ꯃꯁꯝꯗꯨ ꯌꯥꯝ ꯆꯦꯠꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ, "ꯍꯦ, ꯃꯤꯅꯥꯏ ꯅꯨꯄꯤ! ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯏꯕꯤ ꯂꯩꯃꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ, ꯍꯥ?" "ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯖꯔꯔꯣꯏꯌꯦ ꯏꯃꯥ." ꯁꯅꯥꯔꯩ ꯁꯅꯥꯊꯦꯝꯕꯤꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯁꯅꯥꯔꯩ ꯁꯅꯥꯊꯦꯝꯕꯤꯗ ꯃꯥꯒꯤ ꯈꯣꯡꯄꯥꯛꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯟꯗꯨꯅ, "ꯈꯪꯕ꯭ꯔꯣꯗꯣ ꯅꯪ, ꯃꯊꯪꯗ ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯕꯤ ꯂꯩꯃꯗ ꯋꯥꯉꯥꯡ ꯀꯪꯖꯥꯎꯍꯜꯂꯕꯗꯤ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯣ ꯂꯧꯒꯗꯕꯅꯤ, ꯈꯪꯉꯨꯍꯦ." ꯁꯅꯥꯊꯦꯝꯕꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯇꯣꯟꯅ꯫ "ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯒꯤ ꯉꯥ ꯐꯥꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯌꯥꯆꯪꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯜꯂꯛꯄ, ꯉꯥ ꯐꯥꯔꯨꯁꯨ ꯆꯠꯈ꯭ꯔꯒ ꯇꯝꯕ ꯄꯥꯈꯪ ꯀꯅꯥ ꯑꯃꯒ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ?" "ꯏꯃꯥ, ꯑꯩ ꯀꯅꯥ ꯑꯃꯒꯁꯨ ꯏꯔꯥꯡ ꯇꯧꯔꯨꯕ ꯂꯩꯇꯤꯌꯦ." "ꯍꯦ, ꯆꯤꯟꯊꯤꯕꯤ! ꯑꯩ ꯂꯣꯏꯅ ꯇꯥꯔꯕꯅꯤ, ꯎꯔꯕꯅꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯃꯤ ꯄꯨꯝꯕꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯦꯟꯅꯔꯛꯂꯤ, ꯑꯗꯨꯒ ꯂꯝ ꯀꯦꯠꯄꯤ ꯅꯪꯅ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ?" "ꯏꯃꯥ, ꯏꯃꯥꯅ ꯉꯥ ꯌꯥꯝꯅ ꯐꯥꯔꯛꯇ꯭ꯔꯗꯤ ꯆꯩꯅꯤ ꯍꯥꯏꯅ ꯑꯩ ꯉꯥ ꯐꯥꯗꯨꯅ ꯂꯩꯕꯅꯤ." "ꯇꯥꯅꯤꯡꯗꯦ, ꯁ꯭ꯋꯥꯏꯗꯅꯦ ꯊꯨꯠꯊꯥ ꯊꯨꯠꯊꯥ ꯀꯞꯂꯛꯀꯅꯨ꯫ ꯅꯃꯥ ꯅꯄꯥ ꯑꯁꯤꯕꯗꯨ ꯂꯥꯛꯑꯒꯅꯦ ꯀꯞꯄ ꯊꯦꯝꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯍꯦ ꯂꯝꯀꯦꯠꯄꯤ, ꯐꯥꯔꯛꯄ ꯉꯥꯗꯣ ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯨ. ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ ꯖꯥꯠꯅꯤ, ꯈꯪꯕ꯭ꯔꯥ?" ꯁꯅꯥꯔꯩ ꯈꯨ ꯈꯨ ꯀꯥꯝꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯀꯩꯒꯤꯅꯣ ꯏꯃꯥ, ꯅꯆꯥꯕꯨ ꯏꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ? ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯏꯟꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯊꯝꯂꯤꯕ?" ꯃꯧꯄꯥ ꯅꯨꯄꯥ ꯆꯤꯡꯂꯦꯝ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯦ ꯁꯅꯥꯊꯦꯝꯕꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ, ꯆꯦ ꯇꯣꯟꯒ ꯏꯃꯥꯒꯅ ꯑꯩꯈꯣꯏꯅꯤꯗ ꯊꯩꯅ ꯊꯩꯅ ꯐꯨꯔꯤꯁꯤ ꯀꯩꯒꯤꯅೋ? ꯑꯩ ꯃꯈꯣꯏꯅ ꯐꯨꯕꯁꯦ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯌꯦ, ꯌꯥꯝꯅꯁꯨ ꯅꯥꯏꯌꯦ." ꯁꯅꯥꯊꯦꯝꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯧꯄꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ, "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯝ, ꯏꯆꯦꯕꯨ ꯀꯔꯤ ꯍꯥꯏꯁꯤꯒꯦ? ꯏꯆꯦ, ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯦꯇꯣꯟꯒ ꯃꯃꯥꯒꯅ ꯑꯩꯕꯨ ꯆꯥꯛꯁꯨ ꯄꯤꯖꯗꯦ. ꯆꯦ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯆꯥꯛ ꯈꯔ ꯊꯨꯅ ꯊꯣꯡꯕꯤꯌꯣ." "ꯀꯔꯤ? ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕ ꯏꯄ꯭ꯋꯥꯕꯣ?" ꯁꯅꯥꯊꯦꯝꯕꯤ ꯃꯥꯒꯤ ꯁꯤꯟꯊꯔꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ, "ꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯆꯦꯆꯦ ꯆꯥꯛ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯂꯛꯑꯒꯦ. ꯂꯥꯛꯑꯣ, ꯆꯦꯒ ꯆꯥꯛꯈꯨꯝꯗ ꯂꯩꯔꯨꯁꯤ. ꯆꯦ ꯆꯥꯛ ꯊꯨꯅ ꯊꯣꯡꯒꯦ." ꯁꯅꯥꯊꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯧꯄꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯃꯥꯁꯤꯅ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯄꯥꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯂꯩꯃꯅ ꯁꯅꯥꯔꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯆꯦꯜꯂꯛꯄ ꯃꯆꯥꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯁꯅꯥꯔꯩꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯗꯨꯅ ꯊꯝꯕꯅꯤ꯫ ꯃꯃꯥ ꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯄꯤꯕ ꯅꯠꯇꯦ꯫ ꯁꯅꯥꯊꯦꯝꯕꯤꯅ ꯋꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯅ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯆꯥꯔꯤꯕꯅꯤ꯫
ꯁꯣꯝꯗ ꯀꯣꯅꯨꯡꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯁꯅꯥꯊꯦꯝꯕꯤꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯇꯨꯝꯕ ꯆꯥꯕ ꯃꯊꯣꯡ ꯈꯪꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯛꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯅꯨꯖꯥ ꯃꯥꯕꯨ ꯑꯁꯨꯝ ꯎꯗꯨꯅ ꯂꯩꯕꯗꯤ? ꯊꯣꯏꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯖꯕ ꯅꯨꯖꯥꯃꯛꯁꯨ ꯅꯠꯇꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯖꯥ ꯀꯌꯥ ꯅꯤꯡꯊꯧ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯐꯝꯗ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯅꯥꯏ ꯑꯊꯧꯕꯅꯁꯨ ꯃꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯜꯂꯝꯃꯤ꯫ ꯉꯔꯥꯡ ꯄꯥꯠꯇ ꯅꯣꯡꯂꯛꯇ ꯅꯨꯖꯥ ꯑꯃ ꯃꯥꯌꯣꯛꯅꯔꯨꯕꯗꯒꯤ ꯏꯅꯤꯡꯊꯧꯁꯤ ꯑꯉꯥꯎꯕ ꯑꯣꯟꯈꯤꯕ ꯇꯥꯔꯦ꯫ ꯀꯔꯤꯃꯇ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯎꯪꯗꯨꯅ ꯂꯩ꯫ ꯑꯊꯧꯕ ꯋꯥꯈꯟꯗ ꯃꯑꯣꯡ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ ꯑꯊꯧꯕ, ꯈꯨꯟꯒꯤ ꯅꯨꯖꯥ ꯁꯛꯍꯦꯟꯕꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯆꯥꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯛꯍꯦꯟꯕꯤꯁꯤꯡꯗꯨꯅ ꯁꯦꯝꯍꯧꯔꯤ ꯅꯤꯡꯊꯧ꯫ ꯑꯊꯧꯕ, ꯁꯛꯍꯦꯟꯕꯤ ꯅꯨꯖꯥꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥꯁꯤꯡꯗꯨꯒꯤ ꯃꯊꯧ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯇꯥꯗ꯭ꯔꯦ꯫ ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯑꯊꯧꯕꯗꯨ ꯋꯥꯈꯟꯗ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯏꯅꯤꯡꯊꯧ? ꯏꯅꯤꯡꯊꯧꯒꯤ ꯃꯇꯧꯁꯤꯕꯨ? ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃꯠꯇ ꯎꯕ ꯌꯥꯔꯝꯗꯕ ꯃꯥꯅ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯊꯧꯕꯗꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯑꯊꯧꯕ, ꯏꯕꯥꯅꯤꯃꯛ ꯍꯧꯖꯤꯛ ꯉꯔꯥꯡꯒꯤ ꯈꯨꯟ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯃꯇꯝ ꯈꯔ ꯈꯨꯟꯗꯨꯗ ꯂꯩꯔꯨꯁꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯊꯧꯕꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥꯁꯤꯡꯕꯨ ꯆꯠꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯅꯥꯊꯦꯝꯕꯤꯒꯤ ꯈꯨꯟꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯑꯉꯛꯄꯅꯤ, ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯐꯖꯕ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯎꯕ ꯌꯥꯔꯝꯗꯕ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯁꯛꯍꯦꯟꯕꯤ ꯀꯅꯥꯕꯨ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯅꯥꯊꯦꯝꯕꯤꯕꯨ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯅꯥꯊꯦꯝꯕꯤ ꯃꯈꯨꯠꯇ ꯂꯩꯕꯥꯛ ꯆꯐꯨ ꯄꯥꯏꯗꯨꯅ ꯈꯨꯟꯗꯨꯒꯤ ꯄꯥꯠꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯁꯨ ꯁꯅꯥꯊꯦꯝꯕꯤꯅ ꯏꯁꯤꯡ ꯍꯥꯞꯅꯕ ꯆꯐꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯁꯅꯥꯊꯦꯝꯕꯤꯗ ꯃꯤꯁꯅꯥ ꯑꯃ ꯐꯥꯎꯕ ꯆꯣꯏꯊꯣꯛꯇ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯥꯒꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ, ꯅꯨꯖꯥ ꯑꯣꯏꯕꯤ, ꯅꯍꯥꯛ ꯑꯃꯨꯛ ꯃꯐꯝꯁꯤꯗ? ꯅꯨꯖꯥ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯍꯥꯛ ꯉꯔꯥꯡꯗꯒꯤ ꯇꯨꯝꯕ ꯆꯥꯕ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ꯫ ꯌꯥꯔꯒꯗꯤ ꯅꯨꯖꯥ ꯅꯪꯒꯤ ꯃꯤꯡꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯇꯝꯕ ꯑꯣꯏꯕ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯑꯩꯕꯨ ꯏꯃꯥꯅ ꯂꯝꯀꯦꯠꯄꯤꯅꯤ ꯍꯥꯏꯅ ꯆꯩꯍꯟꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯃꯇꯨꯡꯗ ꯅꯨꯖꯥ ꯑꯩꯒꯤ ꯈꯨꯡꯒꯨꯜ ꯂꯤꯔꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯊꯦꯝꯕꯤ ꯏꯁꯤꯡ ꯐꯥꯎ ꯁꯣꯛꯇꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯃꯥꯅ ꯃꯃꯥ ꯁꯅꯥꯔꯤꯕꯨ ꯌꯥꯝꯅ ꯀꯤꯖꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟ, ꯅꯤꯡꯊꯧ ꯑꯩꯅ ꯊꯃꯣꯏꯗ ꯈꯣꯏꯗꯥꯈꯤꯕ ꯅꯨꯖꯥ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯀꯌꯥꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯄꯥꯝꯂꯨꯗ꯭ꯔꯦ꯫ ꯇꯥꯕ꯭ꯔꯥ ꯑꯊꯧꯕ? ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯃꯛ ꯅꯨꯖꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯨꯖꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯅꯥꯏ ꯑꯊꯧꯕꯗꯨ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯁꯣꯝꯗꯅ ꯁꯅꯥꯊꯦꯝꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯏꯁꯤꯡ ꯁꯣꯛꯂꯛꯇꯦ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯁꯅꯥꯊꯦꯝꯕꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ꯫ ꯃꯇꯧ ꯄꯨꯝꯕ ꯑꯊꯧꯕꯅ ꯂꯣꯏꯅ ꯂꯣꯟꯅ ꯎꯔꯝꯃꯤ꯫ ꯍꯩꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯃꯇꯧꯗꯨ ꯎꯔꯨꯕꯗꯒꯤ ꯑꯊꯧꯕꯅ ꯈꯨꯗꯛꯇꯨꯗ ꯈꯨꯟꯗꯨꯗ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄꯗ ꯂꯣꯏꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯑꯊꯧꯕ ꯃꯥꯒꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯅꯥꯊꯦꯝꯕꯤꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯝꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯁꯅꯥꯊꯦꯝꯕꯤꯕꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯈꯤꯔꯝꯃꯤ꯫ ꯑꯊꯧꯕ, ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯂꯝꯕꯤ ꯊꯥꯗꯨꯅ
ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯈꯣ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯅꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯥꯈꯤꯒꯗꯕꯅꯤ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯂꯛꯂꯕꯗꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯈꯟꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯊꯧꯕ ꯈꯨꯟꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯊꯧꯕꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯁꯤꯟꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯍꯧꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯃꯐꯤ ꯃꯔꯣꯟ ꯁꯅꯥ ꯂꯤꯛ ꯄꯨꯝꯕ ꯁꯤꯖꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯂꯥꯡꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ, ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩꯗꯤ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯗꯤ ꯀꯣꯅꯨꯡꯗ ꯆꯠꯀꯗꯧꯔꯦ ꯍꯥꯏꯅ ꯇꯞ ꯇꯥꯏꯅ ꯀꯦꯔꯝꯃꯤ, ꯐꯖ ꯐꯖꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠꯇꯨꯅ꯫ ꯑꯗꯨꯒ ꯁꯅꯥꯊꯦꯝꯕꯤꯕꯨꯅ ꯁꯦꯒꯥꯏꯕ ꯑꯃꯣꯠꯄ ꯐꯤꯔꯣꯜ ꯀꯌꯥ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯃꯧꯄꯥ ꯆꯤꯡꯂꯦꯝꯕꯨꯁꯨ ꯁꯅꯥꯔꯩꯅ ꯐꯖꯕ ꯃꯐꯤ ꯃꯔꯣꯟ ꯑꯣꯏꯅ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯃꯃꯥ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯈꯣꯏ ꯆꯠꯂꯨꯔꯣ, ꯑꯩ ꯌꯨꯝꯁꯤꯗ ꯑꯁꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯍꯩ, ꯀꯩꯒꯤꯅꯣ? ꯌꯥꯔꯣꯏ, ꯅꯤꯡꯊꯧꯅ ꯄꯨꯂꯞ ꯂꯥꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯅꯤ꯫ ꯃꯁꯤꯗ ꯂꯝꯀꯦꯠꯄꯤ ꯅꯪ ꯂꯥꯛꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥ꯫ ꯁꯅꯥꯔꯩꯗꯤ ꯁꯅꯥꯊꯦꯝꯕꯤꯕꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯕꯗ ꯀꯩꯁꯨ ꯈꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯅꯤꯡꯊꯧꯅ ꯁꯅꯥꯊꯦꯝꯕꯤꯕꯨ ꯀꯩꯁꯨ ꯈꯜꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯁꯅꯥꯊꯦꯝꯕꯤꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯕꯤ ꯂꯩꯃꯅ ꯃꯁꯛ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯅꯥꯊꯦꯝꯕꯤꯅ ꯑꯃꯟꯕ ꯃꯐꯤ ꯃꯔꯣꯟ, ꯑꯗꯨꯒ ꯌꯥꯏꯕꯤ ꯂꯩꯃꯅ ꯑꯍꯟꯕ ꯐꯖꯕ ꯃꯐꯤ ꯃꯔꯣꯟ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯂꯩꯃꯅ, ꯏꯃꯥ, ꯑꯩꯁꯦ ꯐꯖꯔꯕ ꯌꯦꯡꯉꯣꯕ꯫ ꯁꯅꯥꯔꯩ ꯃꯃꯣꯟꯅꯣꯛꯅ, ꯏꯆꯥꯗꯤ ꯌꯥꯝꯅ ꯐꯖꯔꯦ꯫ ꯉꯁꯤꯗꯒꯤ ꯏꯆꯥꯗꯤ ꯃꯍꯥꯔꯥꯅꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯒꯣꯜ ꯒꯥꯔꯤꯁꯨ ꯊꯥꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯇꯧꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯕꯨ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗꯨ ꯍꯦꯛ ꯎꯖꯕꯒ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯈꯣꯏꯔꯝꯖꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯌꯥꯔꯦ ꯌꯥꯔꯦ꯫ ꯁꯅꯥꯊꯦꯝꯕꯤꯗꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯌꯥꯏꯕꯤ ꯂꯩꯃꯗꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯁꯅꯥꯔꯩꯗ ꯆꯤꯔꯣꯟ ꯇꯧꯔꯛꯏ, ꯏꯃꯥ, ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯃꯍꯨꯠ ꯏꯆꯦ ꯁꯅꯥꯊꯦꯝꯕꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯁꯅꯥꯔꯩꯁꯨ ꯇꯞꯅ ꯆꯤꯔꯣꯟ ꯇꯧꯔꯛꯏ, ꯏꯃꯥꯒꯤ ꯌꯥꯏꯕꯤ ꯂꯩꯃ, ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯃꯁꯤꯒꯤ ꯏꯅꯤꯡꯊꯧꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯈꯟꯒꯅꯤ꯫ ꯅꯆꯦ ꯁꯅꯥꯊꯦꯝꯕꯤꯗꯒꯤꯅꯦ ꯏꯆꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯁꯛ ꯐꯖꯕ꯫ ꯌꯥꯏꯕꯤ ꯂꯩꯃꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗ ꯌꯦꯡꯂꯒ ꯐꯖꯕ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩ꯫ ꯐꯠꯇꯕ ꯃꯃꯥ ꯃꯆꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯆꯥꯎꯔꯕ ꯀꯣꯅꯨꯡꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯃꯈꯣꯏꯗꯤ ꯃꯃꯤꯠ ꯄꯨꯡꯊꯛ ꯊꯛꯀꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯅꯥꯊꯦꯝꯕꯤꯅ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯇꯞꯅ, ꯑꯣꯏ ꯊꯪꯕꯗ ꯂꯦꯞꯂꯤꯕ ꯅꯨꯖꯥ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯌꯥꯏꯕꯤ ꯂꯩꯃ ꯃꯃꯣꯟꯅꯣꯛꯅ, ꯌꯥꯏꯕꯤ ꯂꯩꯃ ꯀꯧꯖꯩ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯌꯦꯠꯇ ꯂꯦꯞꯂꯤꯕ ꯅꯨꯖꯥ ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯁꯅꯥꯊꯦꯝꯕꯤ ꯀꯧꯏ ꯏꯅꯤꯡꯊꯧ꯫ ꯁꯅꯥꯊꯦꯝꯕꯤ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯅ ꯐꯖꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯁꯅꯥꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ ꯁꯛꯂꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯑꯃꯅ ꯑꯃꯟꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯑꯃꯅ ꯑꯍꯟꯕ ꯐꯤꯖꯣꯜ ꯁꯦꯠꯍꯜꯂꯤꯕꯗꯤ? ꯀꯔꯤꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯤꯕꯅꯣ? ꯁꯅꯥꯔꯩ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯋꯥꯍꯪ ꯑꯗꯨꯗ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯊꯦꯝꯕꯤꯗꯤ ꯑꯍꯟꯕ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ, ꯀꯦꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫
ꯑꯆꯨꯝꯕꯔꯥ ꯁꯅꯥꯊꯦꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ? ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯐꯠꯇꯕ ꯃꯃꯥꯁꯤꯕꯨ ꯍꯦꯛ ꯀꯟꯈꯠꯅꯕ ꯍꯣꯠꯅꯩ, ꯃꯤꯅꯨꯡꯁꯤ ꯂꯩꯗꯀꯣ ꯁꯅꯥꯊꯦꯝꯕꯤ ꯅꯪꯁꯦ꯫ ꯑꯍꯩ, ꯇꯥꯕ꯭ꯔꯥ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯌꯥꯝ ꯊꯨꯅ ꯐꯥꯖꯜꯂꯨ꯫ ꯈꯨꯗꯛꯇꯨꯗ ꯅꯤꯡꯊꯧ ꯂꯥꯟꯃꯤ 3-4 ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯔꯩꯒ ꯌꯥꯏꯕꯤ ꯂꯩꯃꯒꯗꯨ ꯐꯥꯈ꯭ꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯨ ꯏꯅꯤꯡꯊꯧ? ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ? ꯍꯩ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯄꯤ, ꯍꯥꯏꯒꯦ ꯇꯥꯎ꯫ ꯅꯈꯣꯏꯒꯤ ꯅꯔꯥꯟ ꯍꯥꯏꯕꯕꯨ ꯁꯅꯥꯊꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯅꯈꯣꯏꯅ ꯑꯣꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯠꯄꯒꯤ꯫ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯅꯤꯡꯊꯧ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯕꯗꯤ ꯇꯝꯊꯤꯕ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯅ ꯀꯧꯕꯅꯤ, ꯑꯗꯨꯒ ꯁꯅꯥꯊꯦꯝꯕꯤꯕꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯐꯝꯊꯣꯟ ꯍꯥꯞꯀꯦ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯨ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯤꯡꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯁꯅꯥꯊꯦꯝꯕꯤꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯥꯒꯤ ꯐꯝꯕꯥꯜꯂꯥꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯁꯅꯥꯊꯦꯝꯕꯤꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯅꯥꯊꯦꯝꯕꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯗꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯣꯏꯕꯤꯅ ꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯖꯗꯕꯗꯒꯤ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯣꯏꯕꯤꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯁꯅꯥꯊꯦꯝꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯁꯅꯥꯊꯦꯝꯕꯤ, ꯅꯤꯡꯊꯧ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯋꯥꯕꯗꯅ ꯁꯔꯨꯛ ꯑꯣꯏꯔꯝꯂꯕ ꯅꯪꯕꯨ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯧꯄꯥꯁꯤꯕꯨꯁꯨ ꯅꯤꯡꯊꯧ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯅꯤ꯫ ꯏꯅꯤꯡꯊꯧ꯫ ꯐꯖꯕ ꯁꯛꯍꯦꯟꯕꯤ ꯅꯨꯡꯖꯥ ꯀꯌꯥꯗ ꯉꯥꯎꯒꯟꯕ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯁꯅꯥꯊꯦꯝꯕꯤꯕꯨ ꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯑꯉꯥꯎꯕ ꯂꯤꯆꯠ ꯑꯗꯨ ꯐꯈꯤꯗꯨꯅ ꯁꯅꯥꯊꯦꯝꯕꯤꯒ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯂꯩꯅ ꯄꯨꯛꯅꯤꯡ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯃꯥ ꯃꯆꯥꯕꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈꯤꯔꯝꯃꯤ꯫